Nungbadagi sangsilaga leiba Laikot Kuki Village Kuki kharana mai tharamle Laikot Kuki Village mai thaba nagasingda tainabasu yauri None district Laikot Kuki Village da ngasi ayuk pung mangarum tawar masakhangdaba kulai paibising etek sataduna yung khara thakri mai thabagi thawdo du kuki NP nadi kuki masil gi mark thokpa tam thiraba thawdo ni hari aduga kangbu kharana di nagara tasina bonari Mafam maduragi phong pawgi matu in village volunteers in a single burial license gun season aduna eteksa tharakliba miyoi sing aduga mayokna na bonaki aduba apaba makal gi khulai pai attacker sing aduga mayokna bangam khidi eteksa tharakliba miyoi sing aduna khungangi yum kaya maru mai thaduna ama ata tonki thawdu osigi matangna koki NP Manipur na thadorak pa chirola mana hai None district ki nungba sub division gi manung sanba Laikot Village ta ngasi ayuk baifai furuki mathakta etek sa tharakhiba khulai paibising adu UTLA gi kangbu amanani nunggi oiba yanadaba wapam kharana maram oiraga masamaki furuki miyoi singak sengada UTLF na Laikot Village ta yumai thabagi thong sa tharakliba sikanem tawi Phana nungainadaba leirabasu masamaki furuki mayukta ka henba thong sa tharakliba siyangi law enforcement agency singna khudakta mathau taba section thorang lokhatuna mara leijadaba misam singak pi senbibaga loinana thawdo osida sienariba miyoi punamak logi matu ina matik sab serak phangandadabani Kuki NP Manipur na makal kudimaki hana sunaba thong yaningi athuba matamda akhanaba miyeng sangbiduna ingta papigam hanjin hanbinaba honabiyo haidi Amaromda Kuki tribe sing apex body ni haiba Kuki NP Jiribam Tamenglong amasum None district ki Department of Information and Publicity na thadorakpa chirol amadadi None district ki Laikot Kuki Village ta ngasi ayuk eteksa tharakhibadu NHNIM gi group singnani haina maral siri chirol asina hai central government Manipur lenga amasum mari leinawa authority singna matik saba security ki section thorang lokhalapga loinana thawdu wasigi matangda investigation sa thaduna scenery ba miyoi singi matakta matik saba thabak lokhatam thui hainasu paus ta makhatari Kangpok pi staff selection commission gi exam center lehna banemsa kipgen gi wapam yabiratri Kangpok district leiba presidency college ki IT center modbung the staff selection commission gi exam center ohenanaba deputy minister nemsa kipgen haizaki bu wapam commission yabirakidri staff selection commission gi chairman as Gopala Krishnan deputy minister tharakhiba sirol amagi matungina Manipur staff selection commission gi anobe exam center hangdukna bi wapam asi commission gi mari leinaba singna yamna kupna khanari Kangpokpi district leiriba candidate sing atopa mafamda satlagi exam thabada thengnariba khudong sadaba singi matangda Kuki student organization na pukhalakpa wafam sukumna khanari Manipur gi oina hauji SAC gi exam center ahumle hariba mafam sing adudi Imphal Chusampur amasung urkhulnani state gi pau pak chawba amasung apunba mising yenglaga exam center ahum tharamliba si matik sare hena lawi Ukrul da laiba exam center asi Kangpokpi district ka thangna leiba maramna Kangpokpi amadi akoibigi candidate singna urkhul da satlaga exam thabada thoina akai baleti asigumba phibam mayam asi yenglaga commission na Kangpokpi district ki modbungda ehenba exam center ama hangdo maram sadi hena lawi adumainama sathok sasin khudong sadabigi matangna pukhalakli pa wapam adu kupna yengsilaba matung tarakpara commission na kari tawbi yabagi habadu khanaragani haidin su pawsta pali Kuki misa miyam kantor sawal fawakum tharaktuna protest tokri Meetei sing sangba thingliba lanmi gi outpost lansin handuna Kuki gi misa miyam mayam lising amaro Meetei singna khundari bi Imphal West ki kantor sawal fawa sangsilaktuna protest tokri housing yaki mamana Kuki singna protest tori mafamadu Meetei singi khul oijaraga sumiyoi amata leinadraba lanjena khraba mafamni laima khongdagi kum tharakpa masing yamlaba Kuki gi nupi amasum nupa singa duna army ki outpost lantoktuna laklaga makhoi gi hingnana bigi polam singi holo Meetei amasum naga sing manaraga lambi thingba towalu haibene singba tuan placard sing pai bigi matakta khulau kya sulakhi Kuki gi misa miyam adu mafam adudagi henjena sangsindana ba masing yamlaba lanmi mayam ama thulaktuna thali Police personnel kharasu mafam adu waida lebui masigi sumatakta paumi kangbu amasu Kuki sing sangsilaklibedu iuda unaba mafam lei Kuki gi thorang adu thingnana ba Meetei gi kangbu su mathang kanto sabal lomna sangsilakpa uri irang thoktana ba lanmina hotnari anasu paus ta makhatana phungdurakli Myanmar border da leiba tangkhul gi yung kya KNA B na paktakna mai thakri phaimolu leiba Kuki gi yum sing khosauna raba tangkhul sing na mai thakri Myanmar digi KNA B na sangsilaktuna tangkhul sing gi yum mai thabar central forces sing na kanbina bohonadri
थाजबगी वांगबद केजेसी ने थबक तौरपदगी मार इनपुइना केजेसी मेंबर दगी तोखरे बॉर्डर एरिया दा आईआरबी थंबियो आइखरे म्यांमार बॉर्डर लेब तंखुलगी यूं क्या कुकी मिलिटेंट अमदी केएनएबी न पाक्तकना मई थाखरे फाइमोल लेब कुकी की यूम सिंगसु खैसाउनरब तंखुल सिंगना खुद हलक्तुना मई थाखरे म्यांमार दगी केएनएबी की लानमी सिंगना मणिपुर संगसिलक्तुना तंखुल सिंगी यूम मई थाबदा मिसम प्रजा ngaknaba lairiba central forcesingna convenable hotnabidre heri hiram masigi matangda press na phangba pawgi likun amada ngarang tilpung amaga makhairum tarakpa du waira tangkul nagagi khul ani konkan thana amasum sangkalo khulgi puna yung kungan manga kuki militant amadi KNAB gi lanmisingna mai thadokibane heri Myanmar ga tainana lairiba konkan thana village ta kuki militants na landaraktuna khulasigi yum sing mai tharam ki bani kunjas na phungdorak pigi matung ina mai tharam bigi thawdo aduda Myanmar based of KNAB terrorist group na mai edu tharam ki bani heri thawdo osigi matana social media ra su ki marolon masing na law khong na yumai tha bigi mami viral oira pu ubu phangki thawdo odu gi matana tangkhul singi naga village guard isdan kamana thadorak pa sirol gi matung ina thawdo odu kuki militant sing amadi kuki national army burma KNAB sing na hana sem saraba cross border attack ni thawdo adugi matangda min uhobushin phongdorakpa afaba makhalgi khulai matikchana paiba kuki militant amadi KNAB gi lanmi singna border pillar number 1025 village gi namya river lanthoraktuna nagana khundariba khungang sing landarakibani mafam madura leramba miyam sing safagadaba mafamda senthoknarakhi adubu mafam madura lehauba yum singdi tangoi tana mai thatokhi masigi mathakta refugee singi camp su mai thadok pikhi thawdo osi me thagi tareta tangkhul naga village jet choro wangli amasum namli da satharakhiba thawong atu samani lebak thibire kuki khulai pipe militants sing KNAB yauna nagar khundariba mafam sing landarakhiba duda miyambungak senaba laikhiba central forces singna karimad mathau pangthokidaba asini thawdo osi gi matungna isdan command naga village ka na international border singda alert lainaba khankhri loina asiguma terrorist ki landa si awangba thakta condemn tawi amadi ishagi iramdam miyam amadi identity ngakna bohonabada singnarak pakhudimak thengnagani haina isdan command NBG gi media cell gi makede gi phongdorakhi amarom da khusaung raba tangkhul sing su kamjong district ki faimon kuki khulgi yung khara su mai thakre hari ngarang faimol kuki khul da yum taraga manga mai thadok lambi ki thawdo odu gi matangda kuki NP Manipur kim thadorak pa chirol amada hai faimol kuki khul mai thakhi badu innocent I am amsu Myanmar gi larhulup Sani Nationalities Army SNA gi apun bakutpu aman sa tharakani thawdo osi mari lainaba singna investigation tawduna akan action lawgadabane hari koki khul sing the left na sa tharakli be attack sing gi manung sa ngarang gi attack asi sa tharki bane ngarang mai thakraba faimol koki khul sigi mamang da hoki ba thakra sida koki khul sing kya su mai thadok pikre phibam asida NSN IM na India lenga ka ceasefire tawnari ba si karamba ground na tawnari ba no haibasi asabu hang oiri misam sing da itatatna landabi thong asida ceasefire asi thajaba leitri hari Lainga asna Manipur gi law and order fagi tahanduna lamdam sigi miyam bo hanthaba miyeng da thamalle mega sandra Manipur si maromdom lep sab isteramani isterasi gi CM Yumnam Khemsa laina deputy CM Losi Dikho yauna Naga People's Fronts NPF ki president awangbo Newmai ga loina tun isterasi ga yumlo na tun lairiba Nagaland gi minister Nephirio ga Manipur gi CM Khemsa yauduna lamdam sigi wathok ya gi matangda Union Home Minister unaki basina lamdam sigi law and order dignity amadi miyam bu yam hanthaba miyeng amada thamalle haina CLP gi leader Kaisa Mega Chandra na phongdorakhi wafamasi ngarang babu parada leiba Chandramukhi City Center da Ball and Bill Snooker Club na sinduna pangthokpa underdog cup 2026 tournament hawdokpigi thoramda pawmising hangki po hangda phongdok lamani makata na mang na hai Manipur si maromdom leps state amani state amagi law and order gi administration assistant minister amagi ayaba lauraba matung thabak punamak tawgadabane dubu handak CM asa yaudana nagamisam taruk ki matangda Nagaland gi CM amadi lamdam asigi deputy CM NPF ki president Union Home Minister unariba si kamdauna unaribano lamdam asida thokpa thawdo amagi matangna yumlo nabi state amagi CM na kamdauna Manipur gi Myanmar gi Sagain region junta gi mayokta leiba resistant masel khut thoknabada nipan siri
Junta gi mayokta parallel government ama lingduna junta bu inthuna bu hotnariba national unity government sogatpa resistance group ani gi marakta khothokna bada yamdrabada miyoi nipan sikri thaudo si India ga taina ba Myanmar gi Sagain region gi Monwa township thokibani mafam asida people's defense force battalion na atop junta gi mayokta leiba people security force ki kem ahum da landa sinki madura nakal ani gi marakta khothokna rakpadagi misam ahum yauna miyoi nipan Shikibani Hari. Shikibasing Ayamada People Security Force ki Miyoishini, National Unity Government ki Ministry of Home Affairs and Immigration ki Make Digi Tadorak Pat Siro Lamada, PDF ki Attack Asida, People Security Force ki Miyoy Mangasiki, Shikibasing ki Manungda, ESF ki Local Lusingba, Go R Ku Yakre. Amaromda Monwa PSF ki maikedi kuthona kiba mafam digi asibak sang mga khatamak phangam ki madugi manungda misam ani amadi PSF ki member ahum ni hari loinana local leader ko R ku gi haksang na phamgamdri PDF attack da ko R ku sikre habi gi pautari adubu kuthona kiba mafamda sangshinduna yenglubada ma ki haksang phamgam khidi maram asin haujiksu losingba si PDF ki custody da hajinduna thamlamba yabi gi thazbul hari Khutokna ba dubu hobusing gi matungina khulai paiba group ani khutokna rakpa duga manak nakpa oksai yon pham amada phamduna leiba misam ani amasu haidorakpa maruna panduna siki hari ningsingwa yabadi PDF si National Unity Government gi military wing ama oina leidibani loinana Defense Ministry gi makhada leiba khulai paiba kangbuni National Unity Government ki Deputy Home Affairs Minister Uko ni gi matungina People Security Force ki life from the attack to kiba kangbo adu PDF battalion kungani thoi ki military region amana satakibni adu bi attack adu sathana Central Command khan kibalati attack asi mangjong na ayaba piraga sathaba attack amana thi local unit amana khanghodana maranai oiba mong satakiba attack ni harin su paw sita makhatana sa phungdorakli Peru gi bot masing thibada Fujimolina Mangzil Thari Dubu Leptis Kangbu Nadi Mikal gi Palsat na Biyaru Hari Peru gi presidential election gi bot masing thiba ayamalu silakpaga loinana Kaiko Fujimolina Mangzil Thaduna Sali Hauzik Power Fujimolina Sada Yankaiga .135 Mangzil Tharaga Natragana Apun Mabot Gror Mapanga La Aniga Sinkun ko Humdagi Songa Modraga Turk Fanglaga Kwaidigi Mangzil Thana Sali Makilamba Oidiba Leptis Roberto Sanchez Sada 49.865 natragana bot crore mapanga lakh amaga lising humdra ga humdagi samapanga humdra satrek yakai ga manga phanglaga tung inari hansu paw mun makata na phongdorakli adugo tendana sum myam na thamjagi makata ba no ba update myam pun ngai mina sena channel sigi maikedi gi myang pham da makata na thamjari makata ba no ba update myam pun ngai mina si